ꯃꯅꯤꯄꯨꯔꯗꯒꯤ ꯖꯣꯃꯤ ꯐꯨꯔꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈ꯭ꯔꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯁꯧꯒꯠꯀꯅꯤ ꯃꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯍꯦꯟꯅ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ngarang asi jomi gi luchingba singna chochampodagi infal tamna laklaga kui hanagi kui MLA habatare bungza legidraba bungza gil bate gi machanupa galorena kui babu prada leiba CM gi secretary ta kui CM chief minister yumnam khemchaga unaduna wari sana khibagi paudam am leireuza masida kui gi tangdu leita ba hanjina ba masigi akhoi leingak na honari ba singa sida sawatkani haibagi wafam su palli masida chai ahum hena helaklaba irang asigi khwadigi khogi horakpam oiba chochampur base toba jomi gi tonga tonga belup ahum gi nihut sing asina ngarang chief minister wai khemchang ga unaba sida kuirabagi tungda amuk hana infal da lakpa phangwa si nungai ba poi haina phungduk khe ba sa tang za han boina kamai thami ba mak wafam se han makta da notice window television gi ayoki news analysis miang tabi puno pu ikono na khunjari elin mase khoina tongan ba miang khadegi ko adum analysis to ba yai mase han ba khoina yeng ba ya ba miang si politics ki perspective tagi thamjage hoi 2027 da ehoi election ama manipur gi ana prepare tawna ba mayam haunari ko hoi Hariba Pibum si Akoi Karigumba Masi State si the normal shi ama latradi Hariba elections si Bangtok pada Kudong Charudu Nebuko Maramde Ladiba Akoi election commission da Manipur the election Bangtok Matamda Kudong Tiroi Hena Mogi IB gi report tagi the home ministry gi natraga Ladiba intelligence gi report tagi Madu election campaign tok pada kudong thiba thoi haina madu report ama tawam darka lebuko when conflict arises in particular areas haitare ko adu gi potu karigumba mai sum irang thokta nomi kamna dana sangna be yade ama tawdena sum leitargadi haiba potu madu gi possibilities handar kadori ne ada sidi ngasai gi lediba hoi myam loi khangra ngane haina lakpa pot myam ni na central government ki karigi haiba mayam sing asi haiba thoiba mayam sing asi da moi gi keno mayam ma yawi kholi intelligence ki natraga moi gi apam manipur ma semno hona bada madui keno mayam lei haiba ni na haiba mayam sing ase election pangthok ba yana na bagi situation ama my normalcy ama halakna bagi da makta situation ama lakna hona ba kanda madudei da haiba magi makok ta leriba pin point mayam sing adudei da ko sida nate khoi kampo pida semin so okpa ya bi film da la ya na ma okani haibi film yauro itana ko sum mayam sing se khoi yeng kan sida masi akoina rajniti ki oba politics ki mieng de yeng targadi masi election am pangthok pa ya na bagi magi platform ma semok pra haibagi agi speculation ama su lei ko aduga another option amadagi yeng targana lamdam masida thoiba problem ase lotion ba haibasi akoi tangai phada na mipum khuding mana khanaba pot amadi oiri bane bu adu oibani na maram morakan da hosi akoi ni yenga do si problem amasi khoi da leire ada akoi na han do thi do si leiba problem si karino adu akoi na pai waroisan sina karino haiba ani se make shemo ma thok tai akoi da leiba problem si karino ai si khanga matungda akoi da leiba problem si gi matungda akoi na pai waroisan sina karino haiba ani si make sengdragadi problem solution be yaroi aduna hairi basing adu understand tawna rakpagi stage ama lakpra hairi problem si karino haiba pot ama understand tawpa taragadi waroisan ama tholokpa yabagi possibility ma lebako adu waroisan duna karino problem sina karino haibasi han identify tawra matungda min sama khoina madugi upay ama lotion bagi upay ma tholakane bako adu natana problem si adu na hawbani adu na injan bani adu na adana tawna dana sum madu retaliate tawli taragadi problem si never ending solution ama ogedori ne bako adu na maram warkanda state asigi lenga ama pali bani lenga asigi hanba priority si kaino haiba kanda hojik leriba conflict situation miyam da trust deficit ama leiriba leiba asigi lamdam masigi phung khudin mugda satpagi free movement tawba yadabai kari phi ama leiriba mayam sing asa masigi normal si hanjalan basini haibasina state asigi lenga asigi magi hoji oiba primary magi kaitare
ꯌꯥꯝꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯏꯕ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯁꯤ ꯃꯗꯨꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯃꯆꯦꯠ